Hojik toan world ki country IT rom da America gi military base chaurakna 750 rom operate tawduna leiri haidi aduna malem gi oina overseas ta military base khwaidi masing yamna leiba lebak asi hojik US na oiri US na pamli India su Asia da South Korea ma di Japan gumna makoina pama mong da thabak tohanba haibadi adugumba security partner makoigi territory da America gi military base operate tawduna leiba loinana lebak asigi foreign policy su Washington gi strategic needs ki matongina chatpa adubu India na masibu reject tawri maramdi India strategic autonomy bu priority piri India gi diplomacy da makoigi any internet issue bu third party amana interfere tawnabagi ayaba pide aduna China gi mingda India da kihanduna US na India gi kudong chaba launaba kan honari US ka hojik hiram khudimakta compete tawribasi China na oiragli aduga India ma di China gi hojik leinariba conflict asi US na fajana khangi adubu India na hari China gi marakta aikhoiga lairiba any dispute makhoiga bilateral talk tawduna solve tawba pami haina atopa third party yaudana adubu US ki problem ama lairi madudi makoi monolithic supremacist and hegemonic superpower amagumna operate tawi haidi US na khalli makoina any country amabu support tawragadi laiba adu makoigi strategic design da fit tawgadabani haina samna makoigi apama mongda makoigi puppet oina chatkadabani sini aduna makoigi asigumba mindset asina maramoiraga Asian region da US na Pakistan da importance piduna India da pressure pina bakan honari India gi economically crucial oiriba Russia gi oil import pu block tawri tariff kayama impose tawduna thingna honari aduga trade deal da su push tawri India gi agricultural market US ki genetically modified crops ki damakta thong hangana honari adubu asigumba pressure phana tawduna su India makoigi power balance strategy da khangduna leina honari America ga trade deal da tough negotiation tawri China ga gi maraktana control but consistent bilateral engagement tawduna aduga Russia ga na makoigi trusted and strategic partnership pu external pressure khudimakta gi ngakthokduna manglomda changsin bhaiba policy ga loinana maramdi India na khangi lakadari matam future asi Asia gi oinani haibasi aduga mayam loina khangnaro afamni India Asia gi major power amani haibasidi amaromda Vladimir Putin handak India da laklamlaba matung Modi amadi Putin gi kar manung da kapkiba photo amana US Congress haidi makoi gi parliament da achoba debate ama oikre haidi madudi Trump ki foreign policy na maram oiraga India gumba makoi gi yamna maruiba strategic partner amabu Russia gumba makoi gi adversary amada sinakre aina adubu hariba picture asi yamna marau leiri icham chamna kapkiba photo natte hairi geopolitical experts singi opinion matungina leiba ani sigi strategy amani masi matungina US ki unipolar world order haibadi masida USA matomtana malem pumba si dominate tawba pamba duga amana US ki bipolar world order masidana makoi G2 concept ki khutangda China ga pulaga malem pumba sibu rule tawnabagi ambition thamli adubu India amadi Russia haiba platform khudima asidagi counter tawnaba yam aggressive oiba mongda makoigi relation bu manglomda changsili loinana adugumba multipolar world order ecosystem amabu promote tawri masida power asi sumnagi mioi natragana lebak ama natraga ani khaki makutta leibagi mohota tongan ba block kaya amada divide tawnabagi region kudimaki interest amadi country kudimaki strategic autonomy shape oina leinaba mongda aduga khwadi maru oibada masina economic diversification da su encourage tawgadori masi any region or country amagi growth kidamakta khwadi maru oiribani maramdi mayamna loina khangnarabani 1945 tagi 1991 fawba oikiba bipolar world oigira masida US na lead tawba capitalist countries amadi Soviet Union na lead tawba communist countries singi marakta lainakiba ideological rivalry na maram oiraga malem asibu arms race proxy wars tawnanba aduga nauna ningkha tamlakiba nation singi growth pusu lefanki adugi matung 1991 dagi 2010 USSR kai kraba matung dagi hauraga 2010 fawba chathakiba unipolar world order masidana USA matomtana malem pumba sibu makoigi military economic power social and cultural influence na dominate tawduna namthaduna thamna banaki loina namasi global interest ki oiba khongthang de ama toikide makoigi lebaki kana naba kakinatana aduna asigumba system asi hongdokpagi tangai phadaba leire haiba wafam asi laklibani asigi matangda mayamgi mot comment ta thambiramu